Thamoi sokningai oiba thodok amada nongada relief camp ta leiramba ibomcha alias Romes hidak leinaba sel leitabadagi break oil thaktuna matanta society tawduna sizakraba ningthauzam ibomcha alias Romes ki apokpa apokpi gi mafamda ngasi like-minded group LMG gi thongmi singna lamlai AC gi manung chen leiba sabungko khunauda leikidraba Romes ki yumda chatuna lupa listing nipal tengmangduna imung asigi awabada saruk yakre LMG Manipur gi Publicity Secretary Rakesh Nauremna luchingduna chatkiba ngasigi tengmang khongchet aduda group asigi Secretary Ojit Sorokhaibam amadi group asigi member sing Kunjeswar Mangsatabam Surendra Ningomba Sarat Pukrambam su saruk yakhi Thodok aduda awaba nanghoriba imungda LMG Manipur na mateng pangbagi matangda wafom kaya phongdok laduna group asigi Secretary Ojit Sorokhaibam na phongdok khibada Kuki militant singna ahingda nomai kapsil lakpa thodok na maram oiraga lanjenaduna nongada relief camp ta changjapam loduna ningthauzam ibomcha alias Romes leirambani masagi anaba amagi damak hospital amada chatuna laying chatharuraba matung anaba du fanabagi damak doctor na irakpa hidak sing leinaba sel leitabadagi awaba mayuk naraktuna Kangba ngamdabadagi masa mathanta break oil thaktuna society tawduna leikhitre pau asi tabada LMG Manipur na thamoi sokna nungaitaba phauki Manipur lengangna internet thingzen khiba manung oibana asigumba awabagi pau asi matam chana khangba ngamkhide Karigumba internet hanglamba taragadi ibomchagi punsigi awaba wari thodok sing social media gi khuthangda khanglamgani amadi mahaki damak angamba mateng LMG na pangduna mahaki mamal yamlaba punsi kalamba yai Thodok asi khwaidagi laibak thiba thodok amani ojit na makata na phongdok khibada th ngakpini tha amada supnatangi lupa chamadang khaigatnaduna Humanity Service Tauriba Group Asina Miyamda Apil Tawzari Madudi Miyoy Bana Awaba Taraba Matamda Aikhoi Masel Angamba Mateng Pangnaduna Mamal Yamlaba Punsi Kanminase Taragi Chaisuna Lengthong Pai Apun Bana Pangal ni Haiba Matau Miyoy Bana Aikhoi gi Marakta Utmin Naragadi Hingmin Nabagi Wahanthok Legani Ngasigi Khongchet Adugi Manung Channa Handak laibak thiba thodok amada miyoi tara humdoi mamal yamlaba punsi pikham nakhiba thodok adubusu nungaitaba phongdokpaga loinana leikidraba thawai tara humdoi mafam dasu group ki maike dagi awangba thakta ikai khumnaba utlakli